ngasi nuida waram phongkiba tuan Manipuri sifong singa masum thokiba thawdo wathok singdigi maruoibi I pausing kongo saraga Manipur top channel ki maike digi myam da thamjagi anbada Manipur amasum Uttar Pradesh ki oinadi hanagi chief minister oiramba N Biren amadi Pramod Sawan adumak chief minister gi fam pohallaba yana leide agency BJP की पार्लियामेंट्री बोर्ड की मिफम पांगथोक्रबा मतुंग सेंटर की लुसिंगबसिंग हंदक स्टेट असेंबली की मिखल पांगथोकिबा स्टेट मंगा की मनुंगदा BJP ना साउनमाय पाखरबा मणिपुर गोवा उत्तर प्रदेश अमसुम उत्तराखंड BJP ना सुखसोय सोदन लेंगाक सेम लगने हाइबा लैरबस चीफ मिनिस्टर सिंह कनाना ओहनगदे की हाइबा हाउजु पाव लेपथोक ngamdana लेदि ngasi national media khara nongthongbum Biren bu Manipur gi chief minister oirakpa yabagi thajaba yamna nakna leire haina phongdokhrabasu hausuk phawbi oinadi N Biren bu BJP Manipur legislature party gi leader oina khanba madi chief minister oina khalle haina official oina laphokodi leitre amarom da hausuk Delhi da leiriba Manipur gi caretaker chief minister N Birena ngasi Bharat ki prime minister Narendra Modi unakhre Unabadu the Prime Minister Narendra Modi na Manipur mapung fana santi purapa ngambagi damakta caretaker chief minister N Biren bu thagar phongdokhi loina N Biren gi maike digi prime minister gi mafam dak phongdokhi badi Manipur BJP na lusing balenga khokiba sai manga da santi purapa ngamdiba si prime minister gi lusing ba makhara thabak pekhat padagi ne haina su phongdokhi makhata na caretaker chief minister na ngasi union home minister Amit Shah unadana wari sakre madu Amit Shah na caretaker chief minister N Biren mu taran okhi loina na CM Biren na chief minister oina Manipur gi lengak sasan gi thabak tawringe da Manipur gi law and order gi phibam mapung fana phagat han khibagi damakta union home minister na N Biren mu thagat phongdokhi masigi matuna caretaker chief minister N Biren na union Minister Nitish Gadkari gi sunaki maduda union minister gi mekedi gi chief minister N Biren gi lusing makhada handa chemical BJP na seat kuntra ga nitai fangdona absolute majority fangbagi damakta thagapa phongdoki hari makhata nanga sinungthul Manipur gi election co in charge oina thaupu khibi union minister of state Srimati Pratima Bomik su unaduna wari saki maduda union minister gi mekedi gi su handak Manipur gi pangthokibe assembly election da BJP na yamna sauna mai paki bapuna ma caretaker chief minister N Biren gi khona zamani haina phongdok paga loina thagat pas phongdok hari saira sida tuan news agency singi report ki matung ina Manipur amasum Uttar Pradesh ki winadi hanagi chief minister oiramba N Biren amadi Pramod Sawan hongdok pa leitana adumak chief minister gi pham puhalaba yana leire hari aduga Gowa amadi Uttarakhand gi chief minister honglaba yana leire hari saira sida state sigi oina Housing Delhi da leiriba caretaker chief minister N Biren MLA TS Bisorjan amadi party gi state president S Sarda Devi na ngarang party gi tuan ba lusing masingu unaduna wari sanakre adumaina ma housing phawbi gi oina lengak semagi wapam laikhai ta dana leidi pauksi asina phangba pawgi matung inadi ngarang BJP gi parliamentary board ki mifam loiraba matung numidang pung tararom tarakpa matamda state ki BJP gi lusing masingna center gi lusing masingu unaduna lengak CM matang wari sana khipani hari unabadu da party ki national president JP Nada general secretary BL Santosh union home minister Amit Shah amadi ate party ki lusing musing yauki adumaina mak miwe amamam to oina unakhiba aduna kari karamba wapam khanakibagi haiba wapam khangba ngamdri saira sida Manipur gi oina anoba lengak semnaba center na party sigi observer oina hapraba union minister Nirmala Sitaraman amadi Law and Justice ki Union Minister Kiran Rijiju ngasi nongmani ni sigi manung Imphala laklabiye makhoyani ne hek thunglabaga yauksang suti manungda anoba lengak semnabagi dama anoba poram yatpaga loinana yauksang matungda lengak semnabaye adumaina ma hauju phawbi oina di state sigi chief minister kanana oigeni haiba khangmangamdri henisu pauksi esina so makhata na su phongdorakli Makasa tarak poina topa pawam na Suchampur police na miyoi mari na saba gari huran ba khutpu ama fare Suchampur police station gi manung sanba molnom torbung gi map amadagi gari huran ba khutpu ama ngarang activa ama sum sel oina lupa lising kuntra ka kona na fagat pangam le hari hiramsigi matana police ki pawam na hai ngarang numidang pung taruk ka min makhairom tab aduwaida Suchampur police station gi osina lusing ba timamana gari huran dona yonthok yonsin tabu miyoi mari na saba khutpu ama Suchampur gi manung sana leiba turbung gi mafam amadagi fagat pangam khibani blue masugi activa ama sum sel oina lupa lising kuntra ka kona na fagalaba miyoi singa dudi borayangbi singya lekai digi MD Asmir Khan se kuntra ka nitu apok MD Maharaj Khan
Maskwakta Kuman Ward number 4 dagi MD Razu Khan se kuntraga mga apokpa lekhidraba Abdul Bari Chuchampur gi Gypsy Tampak tagi Lamhun Muwan Baifai sei kungatare apokpa Shuntin Mang Baifai amadi Chuchampur gi Mual San Khul dagi Khamlung Muwan Khongsai sei kungamang apokpa Tunmung Khongsai ni Faraba Mewishing adugi mathakta investigation sa thanabagidama Chuchampur Police Station FIR ama register tawduna makhatana thibuhumbagi thabak sataba hawbuga loinana namit nipani police custody de rima lauthare hainasu pausna palakli makhasa tarakpoina to papaw mane imalai merel sidabe medi lining thau sanamahi anigi masai pongi maira lobinaba khangalakli Yoksang kumai ga mari reina Manipur da lariba laikai laikai ra pangthokpadoriba club singi sports meet haudokpagi maira imalai marel sidabe mati laining thau sanami ani gi masaikon hayeng khongbal uyong gyumpham imphal dagi lobibi yagani haina laining thau sanamai temple board ki member secretary maisnam sibadata luwangna press thulakpa sirol amana khangalakli sirol asina makhatana lamdam asida lairiba ireisa khudimakta khangalakli buwapamdi Imalai Merel Sidabe masum ipa ibungo lining thau sanamai ki mafamda katpirakiba Pirol Pitrai yamadi Korigi Kolik Sarik singba asi miyamna lakliba March kuntrage nungthilpung amatabada matam sana lakpiduna angamba taret ki sengja pibiraga polam singasi lobirana basu khangalakli loshilakpoina to papawmana constitution a voter khudimakta apama mirepta vote pinabagi right Piribani Haibasi Raziana Kangadabani Ibohal Handaki Mikalda Lamsang Kendra BJP ki ticket mire Boydun Mikalda Mai Paklaba Kendra Sigi MLAS Raziana Hakiba Wapamado Saliba Mars Kun Fabgi Manunda Lale Haidun Miam the Sing Doctor Abadi NPP the bot Piruba Bota Lising Taraga Mariga Satrika Mark Fugamangagi Resin Karpunamak Mari Lenaba DC the Pitolagani Lamsang Kendra MLA Raziana Fundoki Wapamasi Wakal Mapung Father Begini Hanelawi Constitution of voter Kudimakta Apama mirip the board pinabigi right piribani haibisi MLA Raziana Kangdabani NPP Lamsang Block Committee gi President Ibuholna Fongdokre Wapam Singarang Lamsang Lamding Mayalikai the Liba NPP gi mirip Boyriba P Sumatigi Yum the Pangtokiba Asama Thoramamada NPP Lamsang Block President Ibuholna Hai Lamsang Kendra BJP gi ticket my park to no Kendra Sigi MLA Oiraba S Raziana Kendra Asigi Mikalda NPP da board pikibising board thadaba numit February kungani pa na masama sagi right luani yonthokrabani haina phongdokhi lakliba March manga sida lainga ki oiba thabak thoksilmadi benefit khudimakta NPP da board thada khibasingi right lairoi hakibadu lebak thibani kendra sigi miyambu lukmai da haraga yonbagumbani mipung khudimakna samana ba sakthong pigadabani haibisi constitution piriba right ni Board Kahodabagi Ningdon Pomduna Lady Batanza Sida Asopada Tum Takpagum Miampuna Makta Kaihoba Sidi Domina Letopungamroy NPP gi board Pihibu Imung Sangadugi Napsagi Singadu Pirutoribra Matam Lady Eda Kosaunarana Lady Miamgi Puning Intana email Haki Wapamadu Lale Hajagadabani Mars Kun forward email and Sing Doctor of the NPP the board Piruba Bota Lising Taraga Mariga Satreka Marfuga Mangagi Resin Karpunama Marilena Badishi the Pitolagani Loinana Ain Yoeva Tabak Singsu Paket Kanyama to one Bokongzang Singsu Sangsinanaba Same Sagani Hansu Manamakatana Fondorakli Aduga hausiku ina di miyam pau sembatang asal lusinjarage masum pathuk sagi bersur ki belan ki biars miyam nangak pigani matam ge ba maru bi pau sing su miyam de lep laitan update pizara kena sinel sigi mekedi ki miyam da thamjari and thank you